अहानबदा मरुओइबा पाव स्टेट चेयर पुथोकपा ngamdabadagi Imphal स्मार्ट सिटी प्रोजेक्ट मखा चथाबा ngamdre नागालैंड NPF कायरे NPF की MLA कुनगमाथोय NDPP दा मार्च तौख्रे कोर्ट सिंह दा केस मिलियन निफु हाई कोर्ट सिंह दा सिविल केस मिलियन 4.2 क्रिमिनल केस मिलियन 1.6 पेंडिंग लेडी हाइना AG ना फोंथोख्रे अरानबा जॉब कार्ड सिंह सारंबगी वाथोकता विजिलेंस ना फाबा वार्ड मेंबर अमा राइफलमेल अमा यावना मियोय अहुम जेल दा थाजिनख्रे हाइरि NSA दा डिटेन तौरखिबा म्यांमार मसा खोखो नाइंग हाई कोर्ट ना बेल पीख्रे हायर सेकेंडरी स्कूल अनी तो ओजा नेकलगा महैरोय सिंह तंबिरमदे हाइरि लेंगाक ने योखतनबा होटनरिङैदा सन अनीगा पोनी सगोल अनीगा मैना चिंगदुना सिरे कानी किलोग्राम निफुगा कोनना मियोय मरी फारे हाइरि मियोय खुदिंगमंगना टेक्स थिदुना कानाबा लौसे हाइना एन इराबंतना फोंदोख्रै लेंगाक ना हायर सेकेंडरी की थाक तो ओंखत खरबा स्कूल अनी अवाट बना पिक थलमले हाइना महैरोय लुप तरुक की माइकेटगी फोंदोरकले बिहार दा ओमिक्रॉन की अनोबा वेरिएंट थेंगनरे हाइरि अमरोमदा अनोबो कोविड पॉजिटिव केस मणिपुर दा थेंगनदबा नुमित हुमनी सुरे म्यांमार मसा अमा कंबाइन टीम ना हेरोइन गा कोनना फारे हाइरि ATM बूथ फकलंबा मियोय लेकाइदगी तांथोख्रे खुरुमजरी मॉर्निंग न्यूज़पेपर रीडिंग ताबिरिबा सिंहबु पुष्पारा नीलाइश्रमना तराम नोक्सरी ngasi yaifaraba sajibugi thasi numit इंग्लिशिंग अनि कुनगनी थोय एप्रिल की तारीख 19 थांगजि numit asigi maru oiba pausing sandokna pichari स्टेट ना पुथोकफम थोकपा सेनफम पुथोकतबना मरम ओइरगा कुमजा इंग्लिशिंग अनि तरा तरेतगी मणिपुर दा पाइखतपा होखिबा इम्फाल स्मार्ट सिटी मिशन की मखादा पाइखतपा थबकसिंग ममी सामजिलकले प्रोजेक्ट असिगी मखादा लौखतफम थोकपा थबकसिंग प्रोजेक्ट लोइखिबना हांदुना मपुंग फाना पाइखतपा नंगहौरोय दोबगी फिबमदा लैरे मिनिस्ट्री ऑफ हाउसिंग एंड अर्बन डेवलपमेंट की मखादा लेबा असिगी सिटी जामा सेमगतनबा खनाबदा इम्फाल सिटी सु यावरकपने स्मार्ट सिटी मिशन असिगी सेंथांग असि सेंटर अमसुंग स्टेट नुचादा 50-50 पुथोकनगदौबने लुपा करोड़ 400 की प्रोजेक्ट असिदा सेंटर ना अहानबा फेस की ओइना लुपा करोड़ 143 रोम थादरखरे हाइरिबा सेंफम असिदा लुपा करोड़ 108 ना कुमजा इंग्लिशिंग अनि 13 की मार्च थादा थादोरखी कुमजा इंग्लिशिंग अनि 18 की नवंबर थादा लुपा करोड़ 89 थादोरखी बने हौजिक फावदा मिशन असिगिदमक लुपा करोड़ 2 रोमगी स्टेट मैचिंग शेयर पुथोकदबा दो लुपा करोड़ 10 खक्तदगी हेना थादोक्तबना मरम ओइरगा प्रोजेक्ट असिगी अनिसुबा फेज की सेंथांग लौथबा ngamdana लेरकली सही 5 की ओइना पाइखलिबा प्रोजेक्ट असि चलिबा सही असिगी हौखिबा मार्च थादा लोइसिनगदबादु चही अमगा सांगदोकपगा लोइनना मथंग सही की मार्च फावबदा लोइसिननबा संगसिलिङैदा स्टेट मैचिंग शेयर गे सेनफम थादोकफम थोकपा सांगदगी चादा तरा खक्तमक थादोकपना मफम मतम लोइखिबना हांदुना प्रोजेक्ट असि माइ पाक लोइदोबगी फिबमदा लैदे हौजिक फावबगी ओइना प्रोजेक्ट असिगी अनिसुबा फेज की सेनफम फंगदबना मरम ओइरगा तोंगान तोंगान बथबक थौरम कया मखा चथबा यादनसु लैरे पंदुना लैरिबसिंगी मनुंगदा मोन रोड की अनिसुबा फेज ओइना कस्तूरी थोंगदगी खुया थोंग फावबा लंबी सेमगदबा
हौजिक कंगलागी नोंपोक थोंग सारिबा असिदगी अवांग थंगबा सरुक्तगी मीनु थोंग फावबगी मनुंगदा पाइखतकदबा हौजिक सेमगतपा लोइख्रबा कंगला नोंपोक तोरबानगी अनिसुबा फेस इम्फाल तुरेलगी नोंपोक थंगबा सरुक्ता संजेन थोंगदगी मीनु थोंग फावबा लंबी सेमबा कैसामपाता लैबा ऑल पावर हाउस अमसुंग कंगला पाक मनिंगदा मिनिस्टर की क्वार्टर लैरिबा असिदा सागदबा मल्टी लेवल कार पार्किंग चिंबा यावना मरुओइबा थबक क्या होबा यादना पंतुना लैदे स्मार्ट सिटी मिशन की मखादा तोप स्टेट खरदी हानबा फेस की थबक लोइसिनखिदुना अनिसुबा फेस की थबक फावबा जंगसिननबा हौख्रे लोइनना प्रोजेक्ट असिगी कानबा फंगबा फावबा हौख्रे नागालैंड लेंगाक पाइबदे यावरिबा नागा पीपल्स फ्रंट NPF मसेट अनि थोकना कायरे पार्टी असिगी MLA कुनगा मंगा लैबगी मनुगदा कुनगा माथोय ngarang चीफ मिनिस्टर नाइफ्यू लियोना लुसिंगबा नेशनलिस्ट डेमोक्रेटिक प्रोग्रेसिव पार्टी NDPP दा मार्च तौख्रे लेंगाक पाइमिनबा पॉलिटिकल पार्टी सिंगी मरकता पार्टी थुगाइनरबसु NPM ना करी फिरेप लौरकदगे हाइबा खंगबा ngamdri नागालैंड लेजिस्लेटिव असेंबली की स्पीकर न थोखिबा चेरोल अमदा TR जेलियांगना लुसिंगबा NPF की मेंबर कुनगा माथोय असिना मखोय मसाना इरकपा चेरोल अमसुंग अपुनबा रिजोल्यूशन अमदा मखोय असि नेशनलिस्ट डेमोक्रेटिक प्रोग्रेसिव पार्टी दा मार्च तौरे हाइना पल्ली मेंबर सिंग असिना रूल की मतुंग इना मखोय की रेकॉर्ड सिंग सेमदोक पिनना बा हाइजरकपा लैरे NDPP की प्रेसिडेंट की माइकेदगिसु MLA कुनगा माथोइना महाकी पार्टी दा मार्च तौरकपासिदा अयाबा पीरे हाइबकी अइबा चेरोल अमा ngarang पिसिलकले MLA कुनगा माथोइ असि महाकी ममांगदा लाक्तुना मसक उल्लरे मरम असिना नागालैंड लेजिस्लेटिव असेंबली की कमिश्नर अमसुंग सेक्रेटरीना रूल की मतुंग इना रिवाइज समरी थोक्तुना MLA सिंग अदुगी पार्टी एफिलिएशन असी मरी लेनबा रेकॉर्डता सुमथोकपिननबा खंगनखी करिगुम्बा मेंबर सिंग असिगी मायोक्ता इंडिया की कॉन्स्टिट्यूशन की 10 शेड्यूल की पैराग्राफ तरुक सुबगी मतुंग इना थारकपा तारबसु मधु तोंगानबा प्रोसीड्यूर अमगी मखादा खनगनी हाइनसु पल्ले पनबयाबदी कुमजा इंग 2019 दा पांगथोकपा नागालैंड लेजिस्लेटिव असेंबली की सीट हुमफुगी मनुंगदा NPM न सीट कुनगा मंगा फंगखी NDPP न सीट कुनगा माथोय फंगखी BJP न सीट 12 अमसुंग इंडिपेंडेंट ना सीट अनि फंगखिबने सीट कुनगा माथोय फंगबा NDPP ना BJP गा लोइनना लेंगाक सेमख्रबा मतुंगदा NPM ना कुमजा इंग 2019 की जुलाई 18 दा लेजिस्लेचर पार्टी की मिफम पांगथोक्तुना NDPP न लुसिंग बलेंगा असिदा सौगतुना नागालैंड दा ओपोजिशन लेतबा लेंगाक अमा सेमदुना नागा पॉलिटिकल इशू असि हेना यांगसिलहननबगी मित्यंगदा संगसिननबा वारेप लौखी लोइनना लेंगाक पाइमिनदुना नागालैंड यूनाइटेड गवर्नमेंट ता पुनः थबक तौमिनदुना लाखिबने मणिपुर पुलिस की अपुनब खुदपु अमना नहान अयुक पुंग मरीरोम ताबदगी उरखुलगी सोंगफेन विलेज द थीबा हुंबगी थबक चथबदा यामलबा कानी किलोग्राम निफुगा कोनना मियोय मरी फगतपा ngamle पुलिस तगी फंगबा पाव असिना मखाताना हाय अकंगनबा पाव खरा फंगबदगी नुमित अदुगी अयुक पुंग मरी ताबदगी हौना अचत अवोक सिंग चेक तौबा अमदी मफम अदुगी अकोइबदा थीबा हुंबगी थबक चथखी मदुदा वेटिंग सेट अमदा प्लास्टिक की खाव खरा लेरंबदगी मियोय मरी वहंग पहंग चथखी मखोइना फोंगदोरकपगी मतुंग इना प्लास्टिक की खाव 13 अदु चेक तौबदा पॉलिथीन पैकेट 30 दा नप नप लावबा कानी मानबा पोलमसिंग यावबा थेंगनखी हाइदे अतोप बैग 15 दना कानी की मरु यावरंबा थेंगनखीबने मियोयसिंग अदुना फोंगदोरकपगी मतुंग इना मखोय कानी थाबा मियोयसिंग हाइबा खंगबा ngamखी लोइनना पोपीसिंग असि मखोयना सोंगफेन हिल्स रेंज तगी लोगलकपनी हाइबसु फोंगदोखी फागलबा मखोय मरीमक सोंगफेन विलेज तगी ngaktoni मखोयसिंग असि श्याम बहादुर दाहल चही 13 अपोकपा लैखिद्रबा चंद्र बहादुर दहल संजीव दहल चही 29 अपोकपा गंगाराम दहल विष्णु अधिकारी चही 92 अपोकपा लैखिद्रबा चंद्र बहादुर अधिकारी अमसुंग
Khemras Adhikari Chahi Kuntra Mathoi Apokpa Laikidraba Chandra Bahadur Adhikari ne Makhoi Mari Potlam Sing Asiga Konana Phagat Kibaga Loinana Thaudok Asigi Matangda Witness Oibinana Ba Kunza Sing da Haijapa Matamda Kana Amatana Police ki Mateng Panglaki de Haire State asida lairiba mioi khudimangna matam sana lengak ta tax thibagi haina bi thamduna phangpham thokpa kana basing launana bahotna minase haina UNACO school ki chairman ningombam irabantana phongdokre wapama singarang khongmanda leiba UNACO school da income tax department sinduna azadi ka amrit mahasab ka mari leinana the importance of paying tax and the ease of tax complaints haiba hiramda pangthokkiba khana nainabaki thorom amada phongdokkibane Thauram asida income tax department ki maikaidagi slide kapthoktuna mahairoi singda hiram asiga mari leinana PowerPoint presentation ama piki loinana mahairoi singa income tax department ki marakta interaction program amasu pangthokki hairi Thauramga mari leinana ningombam irabantana hai lengakta aikhoina demand khak tawbana yaroi aikhoina thigadaba tax sing atu ningthina pikhatpagi hainabi leiba maru oi income tax thibagi kana basing awang nompok amadi maruine set asigi miyamna khangba watpagum lairi malemgi leiba khudingmakta tax asi thiduna chawkhat thorangi thabak yada sijinari chawkhat palaibak singda tax thibagi hainabi ningthina lai haiki Manipur lengang na hawkiba chahi Englishing ani kunga mathogi August kunga tareta tongan ba high school mapanbu higher secondary gi thakta ongkhat khrabasu Farza higher secondary school tawthong khunau lamsang amasung khonghampat higher secondary school ani asi award panapik thale haina mahairoi lup tarukna phongdokre Kwa kaithel thongnau jam lekai da leiba mahairoi lup MSF ki office ngarang nuthil paumising unaba amada MSF ki general secretary su oriba mahairoi lup taruki wangang loi hijam rosan na hai covid na maram oiraga hokhiba chahi anirom khunai asida hiram khudingda chaitheng piri leina laichat asina mioibagi haksang semitlon lau singu amati mahai masinda chauna akaiba piri Laina laichat asina lamdam asigi mahairoi ki mahai masinda chauna akaiba pirakpana maram oiraga haukiba chahi ki class 10 gi examination thagadoriba lenga ki mahailoi sang khudingmaki mahairoi singbu promotion piki mahairoi singbu promotion piki bana lenga ki leiriba mahailoi sang singda mingchanbada awaba kaya mayok na bakhakta natana mahai masin tampham sang masing suna leitabana Maram oiraga haukiba chahi Englishing ani kunga mathoida lenga ki mahailoi sang mapan higher secondary school gi thakta upgrade tawkhibane MSU MSF Desam KSA Suk amadi MS ke punba lupna hariba upgrade tawkhraba lenga ki school mapan gi manung chana Parza higher secondary school amadi Khonghampat higher secondary school da chatuna yengsinki mahairoi lup taruk na yengsinba chatluba matamda hariba school ani asigi phibam yamna sokna leiramkhi hairi Pawasi makhatana pijari. School asida oja masing yamna watna leiramba higher secondary school ama oibagi lepham thokpa sing watna leiramba school subject ki regulatory lab ta legadaba equipment amata leiramdaba amati oja sing school adu yamna wana hotnari Hariba school sing asida oja neklaga wairaga mahairoi singbu takpi tambiramba lup taruki mahairoi lupna thengnarakhi Iramda masida chatnariba modern education system ga loinana leiriba lenga ki mahailoi sang sing asibu leiriba leibak leihau
asiga chunadre hena mapung phaba chanagadaba mawongda leibaki lengak loi oribasingna sembigadabani Tengangna athuba matamda lengaki mahiloisang singi oja watliba leifam thokpa science subject ki regulatory lab ki equipment sing amati atei atopa sothaduna leiribasing asi khunai gi amati aphaba mahiroi puthok pinanaba honapiu madu natrabadi mahiroi lup tarukna lengangna tungi mirolbu muthananaba amati manghananaba honare haina logani haina su phongdokhi India ki state kharada COVID-19 sandorokpagi sang amukna hongnana wangkhalaktuna laichat asigi mari subu web ama laklabra haibagi mi painari ngai cherak asida Bihar gi konung oriba Patna da Omicron gi anoba variant makhal ama thengnare agency dagi phangba paw asina hai anoba variant makhal asi Patna gi Indira Gandhi Institute of Medical Sciences IGIMS da thengnaki bani hairi Institute asigi Department of Microbiology ki Head Professor Dr. Narmantan Kumari na phongdorakpada state asida COVID positive oibagi chang wangkhalakpa asidagi anoba variant makhal sing laklamba yai haibagi chingnaba leibadagi genome sequencing tawba hokibani sample 12 khangatuna test tawbada Omicron gi hanagi variant haibadi BA2 strain oiramba thengnakibani hairi loinana lemhoriba sample amadu anoba BA12 strain asi positive oiramba thengnakibani paw asigi matung ina COVID-19 gi Omicron variant BA12 strain asi India da COVID ki ahum suba web thohon khiba Omicron variant gi strain singdagi tamthibagi chang wangba heli hairi Nakal amaromda India gi oina hokhiba Mars thagi ani suba cheyol gi matung da khwadigi wangpa oina ngarang miyoi lising ahum chahum humbudraka taret COVID positive oiba thengnakhi loinana laichet asina maram oiduna leiba asida miyoi humpuna sikhi hairi Mahatma Gandhi National Rural Employment Guarantee Act MGNREGA gi khusuman pithoktabagi mayokta All Manipur MGNREGA Implementing Agency Committee na April 19 amasung 18 gi lona ba hingdagi National Highway anida chatharakhiba economic blockade khudaktagi handokle haire waphamasi economic blockade asibu kokhiba All Manipur MGNREGA Implementing Agency Committee gi convener M Manikjana khuyek piduna thadorokpa cherol amada khanghalakkhibani Leiba asigi Attorney General KK Benugopalna ngarang Supreme Court ta pangthokhiba leiba asigi tongan ba High Court singi Chief Justice singbu taramda okladuna ikai khumnaba utkhiba thorom amata hauzik leiba asigi trial court singda case million humpu High Court singda case million Mari Dasmik ani amasung criminal case million ama Dasmik taruk pending da leiri haina phongdokkhre ngarangi thorom asi Supreme Court Bar Association asilaga Apex Court asida pangthokhibani thorom asida leiba asigi Chief Justice NV Ramana Justice UU Lalit Justice M Khawilkar Union Law Minister Kiren Rijiju leiba asigi Solicitor General Tushar Mehta amasung Supreme Court Bar Association gi member singsu saruk yakhi thorom asida saruk yakhibasingda wafam asi phongdokpaga loinana Attorney General KK Benugopalna adungai kumja Englishing ama chamapan mabudraga taruki March 19 da matam adugi Justice Bhagabatina Times Magazine da Supreme Court na malem gi leibak singi manungda khwadigi mapangal kallaba court amani haiduna phongdokhiba wafam ningsingladuna khwadigi mapangal kallaba power aduga loinarabasu hauzik leiba asi sinba thungna sabagi chang hengalakliba sidi Supreme Court na laksinba ngamde haina su phongdokhi
ꯑꯗꯨꯝꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯑꯗꯨ ꯋꯥꯐꯝ ꯑꯁꯤꯗ ꯁꯥꯡꯗꯣꯛꯇꯅ ꯇꯦꯟꯁꯤꯜꯂꯛꯂꯒ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯥꯌꯣꯛꯅꯔꯤꯕ ꯖꯁꯇꯤꯁ ꯗꯦꯂꯤꯚꯔꯤ ꯁꯤꯁꯇꯦꯝꯗ ꯀꯦꯁꯁꯤꯡ ꯄꯟꯗꯨꯅ ꯂꯩꯔꯛꯄ ꯑꯃꯁꯨꯡ ꯋꯥꯌꯦꯜꯁꯪꯁꯤꯡꯗ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯐꯝꯁꯤꯡ ꯍꯥꯡꯗꯨꯅ ꯂꯩꯔꯛꯄꯒꯤ ꯃꯇꯥꯡꯗ ꯃꯁꯥ ꯀꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯃꯥꯡꯖꯤꯜ ꯊꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯖꯨꯗꯤꯁꯤꯌꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯁꯤꯅ ꯃꯇꯦꯡ ꯑꯣꯏꯔꯗꯨꯅ ꯀꯦꯁ ꯀꯌꯥꯃꯨꯛ ꯄꯜꯂꯤꯕꯒꯦ ꯍꯥꯏꯕꯁꯤ ꯊꯤꯗꯣꯛꯄ ꯉꯝꯃꯤ ꯍꯥꯏꯈꯤ꯫ ꯄꯦꯟꯗꯤꯡ ꯀꯦꯁꯁꯤꯡꯒꯤ ꯗꯇꯥ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯒꯁꯨ ꯀꯣꯔꯠꯁꯤꯡꯗ ꯍꯧꯖꯤꯛ ꯌꯥꯝꯂꯕ ꯀꯦꯁ ꯀꯌꯥ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯗꯤ ꯊꯥꯖꯕ ꯃꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯀꯣꯔꯠꯁꯤꯡꯗ ꯀꯔꯤꯒꯤꯗꯃꯛ ꯀꯦꯁꯁꯤꯡ ꯄꯟꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯍꯪꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯖꯦ ꯆꯟꯗ꯭ꯔꯖꯨꯠꯀꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯀꯃꯤꯇꯤ ꯑꯃ ꯂꯩꯔꯦ, ꯃꯁꯤꯅ ꯅꯦꯁꯅꯦꯜ ꯖꯨꯗꯤꯁꯤꯌꯦꯜ ꯗꯇꯥ ꯒ꯭ꯔꯤꯗꯇ ꯀꯦꯁꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯗꯇꯥ ꯄꯨꯝꯅꯃꯛ ꯍꯥꯞꯆꯤꯟꯕ ꯉꯝꯂꯦ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ꯫ ꯑꯗꯨꯝꯑꯣꯏꯅꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯋꯥꯌꯦꯜꯁꯪꯁꯤꯡꯗ ꯌꯥꯝꯂꯕ ꯀꯦꯁꯁꯤꯡ ꯄꯟꯗꯨꯅ ꯂꯩꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯍꯥꯏꯔꯗꯨꯅ ꯊꯧꯔꯝ ꯑꯗꯨꯗ ꯇꯤꯟꯈꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇ ꯇ꯭ꯔꯥꯏꯌꯦꯜ ꯀꯣꯔꯠꯁꯤꯡꯗ ꯀꯦꯁ ꯃꯤꯂꯤꯌꯟ 90, ꯍꯥꯏ ꯀꯣꯔꯠꯁꯤꯡꯗꯅ ꯁꯤꯚꯤꯜ ꯀꯦꯁ ꯃꯤꯂꯤꯌꯟ 4.2 ꯑꯃꯁꯨꯡ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯃꯤꯂꯤꯌꯟ 1.3 ꯄꯦꯟꯗꯤꯡꯗ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯇ꯭ꯔꯥꯏꯌꯦꯜ ꯀꯣꯔꯠꯁꯤꯡꯗ जज 24,000 ꯂꯩꯕꯒ ꯂꯣꯏꯅꯅ ꯍꯥꯏ ꯀꯣꯔꯠꯁꯤꯡꯗꯅ जज 750 ꯔꯣꯝ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯇ꯭ꯔꯥꯏꯌꯦꯜ ꯀꯣꯔꯠꯁꯤꯡꯗ ꯄꯟꯗꯨꯅ ꯂꯩꯔꯛꯂꯤꯕ ꯀꯦꯁ ꯃꯁꯤꯡꯗꯤ ꯃꯤꯂꯤꯌꯟ 90ꯅꯤ ꯍꯥꯏꯈꯤ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕ꯭ꯂꯣꯛ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯐꯤꯁꯥꯔ (BDO) ꯏꯝꯐꯥꯜ ꯏꯁ 1 ꯕ꯭ꯂꯣꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯑꯣꯡꯕꯨꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ MG ꯅꯔꯦꯒꯥꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯒꯤ ꯑꯁꯦꯡꯕ ꯖꯣꯕ ꯀꯥꯔꯗ ꯄꯥꯏꯕꯁꯤꯡꯒꯤ ꯄꯥꯏꯍꯜꯂꯝꯗꯅ ꯁꯥꯁꯤꯟꯅꯕ ꯖꯣꯕ ꯀꯥꯔꯗꯁꯤꯡ ꯑꯃꯁꯨꯡ ꯃꯜꯇꯤꯄꯜ ꯖꯣꯕ ꯀꯥꯔꯗꯁꯤꯡ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕ ꯔꯤꯄꯣꯔꯠꯇ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯚꯤꯖꯤꯂꯦꯟꯁ ꯑꯦꯟড ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯆꯠꯊꯔꯛꯈꯤꯕ ꯏꯟꯀ꯭ꯋꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯈꯠꯄ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯐꯥꯒꯠꯈꯤꯕ ꯋꯥꯔꯗ ꯃꯦꯝꯕꯔ ꯑꯃ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯔꯥꯏꯐꯜꯃꯦꯟ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯀꯣꯔꯠꯅ ꯃꯊꯪ ꯊꯥꯒꯤ ꯇꯥꯔꯤꯛ 19 ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ꯫ सिंघाट पुलिस स्टेशन की पर्सनल सिंह अमसुंग 93 सुबा असम राइफल्सना नहा नुंथिल पुंग 4 रोम तारकपदा म्यांमारगा ताइनना लैबा सुहाइदाई विलेज की मफम अमदा फ्रिस्किंग एंड चेकिंग चथाबदा म्यांमार मचा अमा हेरोइन यावबा सापोन केप 93 गा कोनना फारे हाइदे मफम अदुदा फ्रिस्किंग चेकिंग चथाकिबा कंबाइन टीमना महाकपु खामदुना वेरिफिकेशन चथाकिबदा महाकने हेरोइन यावबा सापोन केपसिंग अदु कार्टून बॉक्स अमदा हापलगा पुरकपा थेंगनबने फारबा मियोसिगी ममिंग एनली यांगमांग बाइफै चही 53 अपोकपा इंखन थांग बाइफै कवी म्यांमार की बालबेट विलेजदगिनी हाइदे लमदम असिगी इनात चटनबीगा सागोनदुना लाक्लबा अमदि महिरोलदगी हौना सा लांदा अचौबा थौदांग लौदुना ngasiगी मणिपुरी खुनाई असि सेमबदा ततना थानबा याद्रबा मरी लेरकलबा तांगलबा सा अमा ओइदिबा मणिपुरी सगोल पोनी असि ngasiदी यंगसिनबीबा वाटपदगी लेप लैतना मसिंग हंथरक्तुना मुतखिबा याबगी खम थेंगना मिपानिंगाई ओइरे मसिंग यामसिलक्तबा सा मखल असे हंदकी चलिबा चही इंग्लिसिंग 2022 असि खक्तदा लमफेल पाट ख्वाइरंबल कैथेल यारल पाटना चिंगबा तोंगान तोंगानबा मफम सिंगदा सगोल कुल हेना फूड पॉइजनिंग कोलिक पेन डिजीज अमसुंग गाड़ी एक्सीडेंट अमरम ओइदुना सिखिबगी पाउचे सिंगदा कयारक थेंगनख्रे
यारनपाट की मेगा मणिपुर स्कूल की मनाक्ता सगोल अनि अमदी सन अनि इलेक्ट्रिक न सिंगबदगी ngarangsu sire hari thawdo asi ngarang ayu pung 9 makhairom tarakpa adwaida thokibani thawdok thokphamdagi phangba pawgi matung ina mafam asida tingliba electric ki main wire asi lamhang aduda tatuna tasinduna leiba aduda sagol amadi sansing aduna sangsilubadagi electric na chingduna khudakta sikhibani haukiba numinini humni gi mamangda thokiba akanba nonglei nungsit ki thodok aduda electric wire adu tatuna taramba oigani haina mafam adugi miyamna phongdoknarakli pause asigi pawmisingna phongdorak changsinduna yengluba matamda sagol ani amadi san ani adu electric ki naked wire amagi manakta pareng sana siraga taduna leramba thengnaba ukhi mafam aduda sagol amadi sansing adugi mapusu laktuna leiramki hairi loinana MS PGCL gi staff kharasu laktuna leiramba thengnakhi thawdok aduda leikidraba sagol sing adu kongpan khetri leikai da leiba singkhai hunba polo club ki sagol ni loinana san ani asina nongpok sanjen bamdagi herojit amasung ngauba kauba mioi ani gini hairi kumja Englishing ani tara mapalda NSA gi makhada drug smuggling tawrombaga mari lenana faraga thadok luraba matung foreigner eki makhada amo hana faduna detain tawduna lakhiba Myanmar National ama High Court of Manipurna ngarang bel pikhre Imphal dagina sagol mang phawba chaliba lambi ki phibam chadabana maram oiraga gari singna matai da thaituna jetpada anauba lambi ama semle mari leinaba singna lambi asibu mityang sangbiu kariguma me 15 fawgi manungda lambi sembi da batarapati maikai asomgi miyamna makhal makha kya gi khongjang sangsinana ba semsare haina phongdokkhre kaibi khulengi imoinu kaithelda maike adumgi maira paibi amadi khunja singna mifam ama pangthoklaba matungda warep asi lokhibane mifam adu saru yakibi maira paibi amana phongdorakpada sawongbungdagi FCI godown hygiene phamda leiriba lambi asi asuki matik phibam chatre accident toina thokle misimina phawba yaukhre lambi asi sembi haina mari leinaba singda taksinduna lakhibani loinana lambi asi pakthokpada miyoi ayambana competition lawdabida pakthokpa yabagi phibamda leiribani oiriba lambigi phibam asida mamangdasu JC semduna khongjang kaya sangsinba haururabani mari leinaba singna semlagani haibagi thajaba pirakpadagi khongjang amuk handokhi adubo COVID-19 gi pandemic marak oikhibana tumina adumak laisinkhre anoba lenga ki assembly mifamdasu khundrakpam assembly constituency ki MLA Lokesorna house ta pukhatpada house ki leader na insurance pikhrabani adubo thabakti masi lengdri lambi asi lamlai AC khundrakpam AC cycle na chingbagi miyam na sizinariba yamna maru oiba lambi amasu oribani asuk maru oikraba lambi asi hausi phawba sembidana thamba asida maike asomgi club maira paibi amadi miyamna pende print amadi electronic media da miyamna pendabigi kholaw kaya lauduna laklaba phawba tasinadana leibasi achan mirai naibani haina lawi hairi Hairok Assembly Constituency ki manungda laiba medical tamliba mahairoi 13 ngarang 15 suba khundongbam itosa Memorial Award 2022 gi senpham yenthokre Dr. Palin Khundongbam na sponsor tawduna Social Cultural Educational and Sports Development Organization asiduna Langol da laiba Sijo Hospital gi auditorium da pangtokpa thauram amada senpham sing adu yenthokibani
Thauram aduga mari lainana Chairman cum Managing Director Sijo Hospital and Research Institute Private Limited Langol gi Dr. Palin Khundong bamna hai profession asida lairiba khudingmangna nungaiba natraga nungaitaba situation adudagi tamsil haugadawbani tholiba thaudok sing simiyam amadi doctor sing de awareness piba mathau tai doctor sing nasu kamaina tawraga communicate tawgadage haibasi khangba ama changi competition ni haiduna kg dagi class 12 fawasi sum lakbana kamaina tawduna maru mapang loina gani karamna communication tawgani haibasi ayambana tamlakte adubu communication haibasi hiram khudingmakta yamna maru oi haibasi kauroi dobane thauram asi horakpada hairok tahana pangthok lami adubu khudong zadaba khara leibadagi Sijo Hospital da oina pangthok tuna lakpani manasi class 10 amadi 12 kisu COVID mamangdati pirami handaki pangthokliba mana yenthokpagi thauram sidi medical tamliba mahairoi khaktagini hana sel oina lupa lising taruk pirambadu handaktagi lupa lising tara oina pire masi makhoibu pukning thogatpo oina scholarship oina pibani haiki Manipur da awaba saitheng kaya thengnakraba matungda nongmata sangdaba yadraba potchegi mamal wangkhalakliba si lairaba imung kyadi hingna siro haibaga chap manare Manipur da COVID-19 dagi hena sathiba laina hairagadi thaugi mamalna oire haina Kanglaipak Minority Welfare Organization KMWO na phongdorakli Organization asigi President Nasir Khan khuyek biduna thadorokpa cherol amada lairaba singi damakta leptuna lairabasu iramdam sigi manghanduna manaba khunai ama oihangani haina ngasigi lengak na haikibaduna miyamna thajaduna solid majority phangduna lengak paikhrabani thaugi mamalsi ising ichaugumna hengalakpasi masida khangsin usinadana lairiba sidi Manipur miyamda irangi chepau thaba oina thokani thau pochegi mamal hantananaba ngasi lengak na thubada honabiu afaba mahairoi khunai puthokani haina lengak no honarbasu lairaba mahairoi singdi hena mangjabo oina thokle ben school tuition fee thinana bohonabada lairaba imungi mahairoi singdi yamna ware haina mama oibi kyagi khulaw asi tadaba lup asina tumina laisinba ngamdre lairaba Manipur miyamgi kannana ba thaudangdi ngasigi lengak na oigadawbani hairi Haukiba April kunganipan gi nongyai matung pung ani makhairom tabada langjing manaki ATM booth phaklaga sel huranana ba hotnaringaida police na fare haiba longa koireng khuldagi L Chomirem koireng sahi 18 apokpagi ming ngamkhai koireng asi khul asidagi tanthokle haina longa koireng village authority na phongdokkhre Village Authority asigi chairman amadi secretary na khuyek piduna thadorokpa cherol asina hai miyoi asi khul asida ningthi nungaina laitaba mini langphaida yamba koise chatuna laiba mini mahangna huran bagi lichet chalamba sida longa koireng khulgi miyamna khudakki oiba mifam ama phamduna kupna khanaraba matungda khul asidagi tanthokpa haina warep asi lobani masigi mathakta koireng proof ki chanabi matung ina ok wai manga Chawba amaga loinana yu kharung anishu kongba haina warep laure haide Wangoi Assembly Constituency gi manungda laiba school kharadi hena phagat hanana ba honabagi mahutta miyoi kharne school muthanana bagi mawongda thabak chatharamle asiguba phibam asi yengduna laiba ngamloi haina ACSC gi MLA Khuraijam Lokena phungdokkhre Wangoi AC gi manuk janba Paubitek High School da yengsin khongsit ama pangthoklubada high school fagalhansi mission gi makhada paikhaliba thabaksing mawong maril taramdaba thengnabada penkhidre school asida oriba phibam adugi matangda lokena media da hai school gi infrastructure sagaliba si yenglaga school fagalhansi mission gi mahutta school muthalasi haibagi mawongda jathabagumna tawre masi yamna laibak thibani haikhi
मखा तारकपदा मपानगिबा पाव खरदंग पिजरी हौखिबा नुमित तरानी असिदा छत्तीसगढ़ लैबा सिक्योरिटी फोर्स की कैम्पसिंग नोमई कापसिंदुना एटेक कया चथरक्किबगा इरोइनना माओइस्टसिंगना स्टेट असिदा हेन्ना चावबा एटेक अमा चथरक्पा याई हाइना इंटेलिजेंस एजेंसीसिंगना वार्निंग तौख्रे गुजरात नोमगी ओइबा खोंचत अमदा लाक्लिबा बीजेपी की नेशनल प्रेसिडेंट जेपी नड्डाना चाही यांखै हुम्फु अखांग कन्ना वाना थबक तौरकपा पार्टी खक्तना बीजेपी गा लंबा तौनबा यागनी हाइख्रे AIADMK की लुसिंगबा मसुंग तमिलनाडु की हानगी चीफ मिनिस्टर ओइरंबना साथीरबा सेल थुमगी क्राइसिस मायोकनरिबा श्रीलंका की मतेंग ओइननबगीदमक लुपा लाख यांखै ऑफर तौख्रे अमसुंग ओपोजिशन लुसिंगबा सिगी थौंग अदुबो चीफ मिनिस्टर MK स्टिलिना थागतपा फोंदोख्रे मालेमगी मफम अतैदा उगे हैबदा पाक हेक्ता उबा फंगदबा अतांगबा सामू मखन एशियन इलिफेंट लिसिंग कुंतरे लोम इंडिया दा लैरी मालेमगी नि एशियन इलिफेंट ख्वादिगी यामना लैबा असि इंडिया ना ओइरी अदुबो लैबा असिदा लमलकी सामू अमदि मियोइबगी मरक्ता पामदबा थौदोक कया थोकली असिगुंबा थौदोकसिंग असि हैंडल तौबदा फॉरेस्ट स्टाफ सिंगना हेना नुंगाइननबगीदमक फील्ड मैनुअल फॉर मैनेजिंग ह्यूमन Elephant Conflict in India haina mingthonba guidebook ama phongkhre haukiba pung kunga mari gi manungda Mizoram da COVID-19 ge noba case maubudraga mapan thengna kibaga loinana state asida hojik phawbugi oina leina laichet asina sohon kiba punba mi masing lakh ani lising kunga taret chahum kunthra taruk sukhre haina state health department ki report na phongdorakle हौकिबा कुमजा इंग्लिसिंग अमा चमापन मबुद्रागा मंगादगी त्रिपुरा की मनुंग चनबा धनपुर असेंबली कॉन्स्टिट्यूएंसी दा मिरेब ओइना मतम सांगना कादुना लाखिबगा लोइनना स्टेट असिगी चीफ मिनिस्टर ताम मरीरक ओइरमलबा CPIM की सीनियर पोलिट ब्यूरो मेंबर मनिक सरकार गा लंबा तौननबा त्रिपुरा पार्टी की मिरेब थादोकनी हाइना पार्टी असिगी चीफ प्रदोत देववर्माना फोंदोख्रे अफगान आर्मी की जनरल अमना महाक अमसुंग तैलानमी क्या अमदी हानगी एडमिनिस्ट्रेशन दा याउखिबा पॉलिटिशियन क्याना हौजिकी तालिबान रेजिम की मायोक्ता अनोबा लान अमा सोकननबा सेम सारी हाइना फोंदोख्रे रशियाना किपकी मायोक्ता संगसिलकली बलानजंग असिबु थिंगबा नत्रगा लेफनबा ngamdabagi damakta UN Secretary General मेंबर 15 लैबा सिक्योरिटी काउंसिल बु चै थांख्रे नॉर्थ एटलांटिक ट्रीटी ऑर्गेनाइजेशन नाटो दा याउननबा फिनलैंड अमसुंग स्वीडन ना थारकिबा एप्लीकेशन सिंग स्कैंडिनेवियन लैबाक सिंग असिना पामबगी मतुंग इना थुना प्रोसेस तौगनी हाइना मिलिटरी एलायंस असिगी सेक्रेटरी जनरल जेन्स स्टोन तवकना फोंदोख्रे यूक्रेन की हौजिकती मथौ लेपख्रबा चार्नोबिल न्यूक्लियर पावर प्लांट की एक्सक्लूजन जोन की रेडिएशन लेवल सिंह खुदोंग थिनगाई ओइदबा रेंज की मनुंग चना लैरी हाइना वियतनाम बेस ओइबा इंटरनेशनल एटॉमिक एनर्जी एजेंसी IAEA ना लाउथोख्रे लोइसलकपदा मरोइबा पाव नाकपिगनी पावगी मरक थना अटेनबा ब्रेक अमतंग लौजरी।
Hello, kay dawragi ni nang. O yore. Kay no nang yore nang na phone da lakpadu nati ni ai ningai ni. Ay sida leire namang de lepe. Kay dawragi. Kadai paisa kadai. Pesa thobu chalubra ai bune anaba hangubuga chap mana khare. Kari kana kay dawraba. O doctor na ne cancer onba yai chingnei test thokse na haye ta da du. Adada tangdang ba ma khangdok na ba lawra du kala ma thadu aga ma pa da chatlani no koi chen chen hori. Ihe adugi da muktu bukai da bugi mapan da chatlu ne gi ne. Ai koi si da su latest and the advanced technology gi anuba batang ma chutna raba khuchu khulai kaya ma marang kaina leiraba American Oncology Institute haidana Babina Specialty Hospital am leiri sidi. O Sajiwa jel changpham gi do. Hoi ne madai da medical oncology, radiation oncology, surgical oncology, hemato oncology, nuclear medicine madai hendoktana health insurance ki facility na chingba loina leire sidi. Ado test to ada amuk thara di adum chatpadu ga amhana traba. Ihe oi de sigi stage yaure aduni adani haibadu khokop pakhang bangam laba pet city badi gamma camera hariba machine sing asi leire sigi mathakta mai yaina ba machine Halcyon North East State ta an bo ina Manipur da leire kande ai chake ibai do mapan da sakumji akoi si sum yengji low in khol kai be yaroi dna ai am da thingu gi ge Astong phingre he men man gam ta hode. Break ki matungda amuka hanna taram loksari housing makha tarakpada sanabaki pau pijari Youth Affairs and Sports Manipur na sinduna Kumalampak Sports Complex ta sathariba North East Regional Sports Week ki ngarang nini janmanumita Manipur na gold ama amati silver ama puna medal ani phangbang amkhrai Kerala na yumbu oiduna sathariba humbudra manga Subanation Football Championship for Santos Trophy gi ngarang Manjeri Peanut Stadium da sanakhiba ani suba semi final match ta Manipur West Bengal gi makuta Pansil Suino ahumda maithiduna tournament asidagi mapan thokre Double Olympics medalist PV Sinduna China gi Heaving Jiao Bumaichiba Piduna Chathariba Badminton Asia Championship ki irai numita Women's Singles ki semi final changbangam khre Thawal district ki manung chana laiba Tentha multiplex ground da chathariba TKWA Trophy Football Tournament ki ngarang sanakhiba Group G gi match amada Surma FC Wangjing amadi SMDC Chora Pansil amamam chanaduna draw chatkhre Imphal West District Football Association da affiliate tauba unit sing amadi club sing na makhoi gi affiliation fee me tara phawgi manung da pithoknaba association asigi general secretary has Setan Chandrana khanghalakle Chennai da sathariba Nipunithoi Subanation Master Athletic Championship 2022 gi ngarang ni chanba numita Manipur team na gold manga silver manga bronze ahum puna medal 12 phangba ngamkhre amasung Maharashtra Cricket Stadium da ngarang sanakhiba Indian Premier League ki match da Lucknow Super Giants na Punjab Kings pu run kunda maithiba pikre ngasigi match sing da Gujarat Titans amadi Royal Challenger Bangalore ani sanagani loinana Rajasthan Royal amadi Mumbai Indians numidangi pung 8 makhai taba matamda sanagani loisilakpada maroiba paw mohana State Chair Puthok Pangam Dabadagi Imphal Smart City Project Makhacha Thabangamdre Nagaland da NPF Kaire NPF ki MLA Kunmathoi NDPP da Mars Tokre
Court-singda case million nifu, High Court-singdana civil case million, Mari-dasmik ani criminal case million ama-dasmik taruk pending lady haina AG na phongdokre. Aranba job card sing sarambagi wathokta vigilance na faba ward member ama rifleman ama yauna miyoi hum jail da thajinkre hari. NSA da detain tawrakiba Myanmar masa khoi ning High Court na bail pikre. Lengang na yokhana ba hotnari ngai da san aniga poni sagol aniga maina chingtuna chire haide. Kani kilogram ni phuga konana miyoi mari phaba ngamle. Miyoi khudimang na tax thiduna kana balaw si haina en irabantana phongdorakle. Lengang na higher secondary gi thak to ongkhat khraba school ani awat pana pik thalamle haina mahairoi lup taruk na phongdorakle. Amasung Bihar gi Patna da Omicron gi anoba variant amuk nongna thengnare haire. Pijariba pausing asigaloina na hosiki oinati nungtigi phongliba pause singdagi lokthokjaba maru oiba pausing miyamda pijaba losinjari tabiriba singbu amuka hana pusparani laisramna khurumjari.